English PAODAM meeting tabiribisingbu ahanba maktada taramna okchibugalunana nomaitheng kunjesoina khurumjari ngasigi maruiba pauda Parliament mifamda Manipur gi hauji oriba issue sing pukhatuna khananenaba Manipur gi MP ahumna singadabani haina MPCC gi president Kemi Gatandrana fongdokre Kuki militants singa tamtina hatpi khraba maithai athauba tara homdoi gi mafamda ikai khumnaba utpagi thoram pangthokna khre Numit tarani thoini chathagadaba disaster management program ama ngasidagi hawdokre Nena Jammu and Kashmir Reservation Amendment Bill amadi Jammu and Kashmir Reorganization Amendment Bill anina sahi humputara masagi hak phangtrabasingda achumba pinenaba pandam thamli haina Home Minister Amit Shah na haikre Mapungwe pau miyamda pizari Handaki Parliament mifamda India ki Prime Minister Narendra Modi tumina lehandana hauji oriba Manipur gi issue sing pukhatuna khananenaba Manipur gi members of Parliament MP ahumna singadabani haina Manipur Pradesh Congress Committee MPCC gi President Kaisam Megachandrana haikre ngasi BT Road leba Congress Bhavan da pangthokiba paw mifam amada wafam asi phongdokladuna MPCC gi President K Megachandrana hai Manipur da me ahumdagi hauduna thokliba irang asi matau karamna kadaidagi hauraki haiba miyamgi wahangi paukhung asi phawba Manipur lengak na ningthina manaba paukhum pi khiba leite popi thaba thingadabani reserve forest ki mafam singda lona yadaba pum kai sajinba yadabagi ni amadi Mapalamdagi narol da changnakpa mito miran chakaya changnakpa thingbadagi ni haiba tongan ba paukhum kaya asina Manipur gi miyamda chamamnaba ama thokhali Manipur da thokliba irang asi maru oina international geopolitics ki issue ni masi thingnaba hotnabada lengak asi mapangal kankhat handa mathautai tha taruk mapung pharaklaba Manipur gi irang asida Manipur lengak na makhoi gi oiba Thaudang matik mathauna leina paikhatriba karigino leithau kuki khunda laibak thiba thaudu amada masada khuchu khulai paidaba mioi 16 kuki militant singna pharaba matung yamna tamthina harkhibagi matangda central lengakna karigumba wafam amata phongdoraktaba haibasi yamna laibak thibani state amadi central da lengak pariba BJP ki double engine tuminai thokliba karigino India gi atopa mafam singda thokpa thaudo wathok kaya dadi Manip India gi luchingba singna pendaba nungaitabagi wafam kaya phongdoktuna lakli Manipur gi issue singdadi karigi tuminai thokli India gi manungda Manipur gi saruk yaudra haina so hanglakli athuba matamda Manipur da thokliba irang asi lefanduna tangdu leitaba lamdam ama oinaba Manipur lengak na hotnabiu lonena laibak thiba thaudo amada leikhidraba athauba 16 gi misi asimak yamna nungaitaba phawi haina su ke Megatandrana fongdoki margi junta army gi lanmising adagi pro democracy Aung San Suu Kyi gi PDF mayam singsi hariba jaga singsida makhoi gi leifam nungaiba heaven gi type ta lei maramaduna masidesida Manipur gi irangse masi nemthanaba honabada aikhoinadi Assam Rifle Paramilitary Force mayam thajal ena aikhoin khalubudo madu India gi border yengsinnaba tharakhibani haibasi haiman bathoi aduna mi aikoi gi violence ta makoina support tawdriba stop tawnobu honabada mating pangdribasi aduna maram warkanda ngasi geopolitical problems se international geopolitical problems se khoi da lein se masi thengnana ba honabada aikoi akanba sarkar ama darkar lei haibase masi chief minister na mating leina chatharambadi thengnarabadi hujik sungamgani haibase ai asa tawi Manipur gi irang asigi matangda Shiva Sena gi mihutchingna chathariba Parliament House ta pukhatnaba hotnagani amadi kudong thiba taraba singi ambulance service 24/7 da miyamna piriba mobile number 7005092662 da pau fawira uhaina Shiva Sena Manipur Pradesh ki President M Tombina hairakli ngasi bau prada leba Shiva Sena office ta pangthokiba pau gi mifam amada wafam asi fongdokladuna M Tombina hai Manipur da thokliba lan asi losinna bakayarak hanna India gi Prime Minister yauna India gi makok thongbasingda memorandum
piduna takshinduna lakli adubu ngasi fawba solution amata purakpa ngamdaba simak yamna laibak thibani chin kuki narco terroristsingna mitai muthatnaba makhal makha kayagi mihut mihat mipun leptana chatharakpa manipur thugainaba hotnabada tawhoidaba kaya tawrakpa asina nahasing amadi ima ibel sing siba changba khangdana lanthengnanaba fivamda leiri matang asida central force na atopa khotpu amada tongsinba asi taraina laude manipur thokliba lan asida awaba taraba mioi singi khanduna siva senana miyamgi damak thamliba ambulance asi 24/7 service leigani lan khaktagi natana miyamgi ana ayek yaropa matamdasu mateng tawgani hainasu tombina fongdoki tawjagre makha tamsu khoi madugi makha tamsu khoi dan tawjagiba takoi tawjagini loina atumatamda hojiki leiba khoi ki complex akui drive hoche lotion milnaba honorable prime minister and the home minister loina state ki lotion ba khoi honorable senior biren singhana amutang akui puning father biraga akui mayam si amutang shanti hoina purunaba lami shembiu haibse chief sanai magedi appeal tawde thank you Kaksing district ki Wangu police station ki manung tana leiba Wangu Chithek Leikai Pukri achoba manakta ngarang numidang pung nipan makhairom tabada mioi ema sakhangdaba singna makhongda nongmaina kaplam laba mioi adugi maming laifrakpa Michael chahi kunithoi apokpa el manimatum kawi moirang Fairembam Leikai dagini hairi mahaki ye thangba makhongi faiganda nongmaina kaplam bani hairi nongmai kaplam le haiba pau phongbadagi Wangu police station gi personnel sing laktuna asokpa adu lokhatuna manakna pawango PAC da fukhatuna first aid piraba matung Moirang police station da sinakri hari mioi asi drug chabaga mai lenana sakhangdaba sing aduna nongmaina kaplamba oiramba yai hari Chatiba tha sigi marida yamna laibak thiba thawdo ama oina kuki narco terrorist singna tamthina hatpikraba aikoigi athauba 16 gi mafamda ikai khumnaba utpa oina amadi makhoi 16 gi thawaina mapugi leikonda ingna chikna layunaba haiduna ngarang numidang leisang tem basikhong leyak machinda miyamna maya katuna thongnikre IMC youth team amadi Mera Paibi Singh Sinduna Pangthokiba Maya Katpagi Tharom aduda leisang tem kun manungda leiriba ima ibel amadi nahakyan saru yaki athauba singna ima lebaki damakta chatlamliba lambi aduda tungi iricha kaya amasu ima lebaki ni khanduna matung ilakhi gani haina IMC youth team gi maikidagi fongdorakli Kuki terrorist singna yamna lautuna bamanba mawongda tamthina hatpikraba maitei athauba 16 mafamda haikat lekat tamduna awawa fongdopagi thorom ama yairipo kaithelgi ima ibel singna sinduna yairipo kaithelda pangthokre loinana thaudo adubu pendaba fongdopa oina miyamna wakat mifamsu jatakre Kuki terrorist amadi Assam Rifles na Kuhathina hatpikraba iramdam Manipurgi athauba singi mafamda ikai khumnajari naramdam kalu najati kalu siem Kuki militant singi thawong yaningde Assam Rifles ki thawong yaningde Manipur dagi air lauthou Prime Minister ki thawong yaningde haina thaba banner amadi placard kaya chijinaduna chathakiba awawa fongdopa amasung wakat mifam aduda miyamna leikidraba athauba 16 gi mifamda leikatuna ikai kumnaki amadi pendaba kholaw kaya lauki yaipu kaithel gi akoibada leiriba naha kaya amadi maya paibi Ima ibel kaya su saru yaduna chathakiba wakat mifam aduda saru yakibi mera paibi amana fongdorakpada ngasi fawbada kangluk ki irang ngasi bu laksinanaba leiriba Assam Rifles na maitei singbu kanbiba amadi ngakpi sembibagi mahutta Assam Rifles bu sangkhrabadi maitei irecha kaya misi mina thokpa amadi AR na maitei athauba kaya gi asiba haksang sin hondokna ba oina leiba manba mawong asi pende Assam Rifles na lawriba thaudang asi yamna pende makhoi Manipur dagi lauthou amaromda haujik leptana misi minagi thaudok leptana thoklingai amadi mikap mirau khogi thaudok leptana thoklingai cherak asida lenga ki mapi mapa oiriba chief minister na Manipur da santi hanjilakli haina lawriba asi lepiu leiba asi santi leina ba honabiu ngamdragana ngamgadaba amada sinabikro fam khaktagi khanbiganu haina pendaba wafam kaya fongdok aduna leikidraba athauba 16 na dayamlenda ingna chikna leiruba orisanu haina fongdoraki
जो असार फजे लौथोकपियो हाइबजे अखोई कयारा कान थमजग्रबनी अदो ngasijo अखोई असार फ लौथोकपजे अखोई लौथोकनबदि थबक ओइना ममा ओइदि अखोइना खुंजंग जंगसनजरगनी इसा तरा हुंदोगी मथ्वाई हाइब मथ्वाई मागिबजे AR हाइबजिना अखोइगी मणिपुरदा लाइबसे काइदबा लापनोबा मोय अखोई प्रजा गा पलापुरा मिहात पलापुरा सि क्वेश्चन लखोई तौनिंगेबा अदो अखोई मणिपुरदा लाइबसे अखोई मणिपुरगी चीफ मिनिस्टर सेमजे करी करम कंडीशन नो सेम खलीब उरी से हारो के पीस पीस शांति शांति कराई द शांति लेगेबा शांति मफम तो के पुथोबियोबा मा इमुंग द शांति लेबदो अखोई मयाम द लेतेबा टेक्नोपल डिस्ट्रिक्ट की मनुंग चना लेबा लेथाव खुलदा होखिबा डिसेंबर की तांग मरीदा कुकी नार्को टेररिस्ट नि चिंगनबसिंगना तमथिना हार्टखिबदगी लेखिद्रबसिंगीदमक येलहोमी कनबा लुपना कोनबा एरियासिंगदा सिंथा लेपतना अवाबा फोंदोकपगा लोनना लेखिद्रबा थवाइसिंगना मपुगी लेकोलदा इंगना चिकना लेयुनबा थौनिकी अमदी असिगुंबा थौदोक मतुंगदा थोक्तबा ओइरसनु हाइनसु मपुगी मफमदा हाइजरकली येलहोमी कनबलु वाबगाई हियांगनम कैरा खोइदुमगी कन्वेनरना थादोरपा चेरल अमना हाई असिगुंबा यामना तमथिरबा खुला याउदबा मखुत चलबा मिदा मिनुंगशी लेतना ओटपी नेबिरबा मतुंगदा लौतुनबा मानबा मोंगदा हाटखिबसी पेंदबगी थवोंगनी हंजिन हंजिनना मिचम कया अमसु फारगा मफम खंगहनना लेरिबनी मतंग असिदा मणिपुर लेंगाकना शांति हंजिले हारिबसी करंबा मोंगदा शांति हंजिनबनो हाइबदो मणिपुर मियामदा मयेक सेंगना खंगलु हाइनसु जेरोसिना मखा तारकली था सिगी मरीदा टेक्नोपल डिस्ट्रिक्ट की मची पुलिस स्टेशन न कोनबा लेथाव कुकी विलेज दा कुकी नार्को टेररिस्ट सिंगना चिंगनबसिंगना मैतै मचा 16 तमथिना हाटखिबा थवोंगबु यानिंगदबा अमदी नुंगाइतबा फोंदोकपा ओइना ngasi बिष्णुपुर कैथेल अमदी दुकान सिंग थोंग लोंदुना सिंथा लेपख्रे टेक्नोपल डिस्ट्रिक्ट की मची पुलिस स्टेशन न कोनबा लेथाव कुकी विलेज दा कुकी नार्को टेररिस्ट सिंगनी चिंगनबसिंगना नहा ओइरिबा मैतै मचा 16 तमथिना हाटखिबा थवोंगबु यानिंगदबा फोंदोकतुना बिष्णुपुर अकोइबा अपुनबलो बालगी मसिंग यामलबा इमासिंगना ngasi बिष्णुपुर फॉरेस्ट गेट ममांगदा वाकट मिफम फमख्रे वाकट मिफम अदुदा इगी लमंदी इन सिंगनी मणिपुरदा कुकी लेबे यारोय मणिपुर इमाना याइफरे हाइबा खोलाउसु लाउखी वाकट मिफम अदुदा बालगी जॉइंट सेक्रेटरी थोंगाम सुंदरीना फोंदोखिबदा लेबाकी ममल यामलबा इचा 16 बु कुकी नार्को टेररिस्ट सिंगना तमथिना हाटखिबबु ममा ओइबिसिंगना थमोय सोकना यानिंगदे इगी लमंदी इन सिंगनी एखोय लेप लेतना ममा लिसिंग कयाना इरमदम मणिपुरगी तांगलबा फिजिगी लन कयाबु कननबा जीबकीदना होनखिगनी माइकई खुदिंगमक्ता इरमदम मणिपुरदगी तोखाय तानिंगबा फुरुक कया थोरकलबदी मखोयबु एखोयना सिंगनगनी ममा ओइबिसिंगना कुकी नार्को टेररिस्ट सिंगबु लेमना थारोय मैतई मचासिंगना तौबा ngamba थौना चपचाना उतकनी हाइरदुना लेंगांगना अथुबु मतमदा तंगदु लेताबा मणिपुर अमा ओइनबा होटनबिउ नत्रबदी ममा ओइबिसिंगना लानथिंगननबा सेम सारे हाइकी तौबा ngamba थौदांग चपचाना उलकनी अदुगा असिमसो हंजगे सेम बिरेलगी मफमदा अखोई शांति फंगले हारिबसी करम मखलगी शांति नो इरमदमसी कयाम यामना शांति फंगलबगे ngasi थोंलिबा थौदो वाथोक लेप लेतना लाक्लिबसी शांति फंगले हाइबदुरा यामना अथोबा मतमदा संजु लेताबा लेबाकी फिबम मसे सेम साबियु नत्रबदी अखोई ममा ओइबि कयाना अखोई लांथेंगनबगिदमक सेम साजरगे पानी बलेंगा असिना शांति लेरे हाइन लाउरिबासी कुकी सिंगना नुंगतिगी नुंगमै कापसिलकपा लेप्त्रिबा नोमगी मिसिमिना हेंगलकलिबा असि शांति लेबगिरा शांति फंगलगा इचा 16 करिगी तमथिना हाटलिबनो हाइना लेंगाकता पेंदबा फोंदोकपगा लोनना अथुबा मतमदा लेंगाकना शांति पुरकनबा सिनबियु हाइना लमलांगदोंग कैथेल डेवलपमेंट कमिटी की सेक्रेटरी चनम्बम ओंबी मैपाक तोंबिना पाउमिसिंगदा फोंदोखरे ngasi बिष्णुपुर टेम्पररी मार्केट सिंथा लेप्तुना मैतै मचा 16 लेखिदबगी अवाव फोंदोकपगी थरम अमदा मैपाक तोंबिना मखाताना हाइखिबदा कैथेल सिंहांगबा स्कूल सिंहांगबना शांति हंजिलकले हाइबा याब्रा मैतै कोन ngakpasinगना लंबीदा चटपदा हुमदुना थिरगा फाना भोटनै अदुगा चिंगददी करिमता तौबा ngamdriba करिगिनो मसी ममा ओइबि एखोइना पेंदे भारत सरकार अमदी मणिपुर सरकारना चथरिबा लालोंग करंबा अरोनबा एजेंडानो
कुकी मिलिटेंट्सना तमथिना हातोपिख्रबा इचासिंगी इमुंग मनुंगी अवाबदसु ममासिंगना सरुक याजरी ममा ओइबी अखोइना चरा नामा चारगा इचासिंगी थौना लिंजिल हापकनी हाइनसु फोंदोकी ममा ओइबी अखोइगे थमोइदा पेनबा ngamde isa tara humdoina miathina hatkibada isa tara humdoi sigi imung manung sida lamdam amamam oikhibana lam amamam oikhibana makoigi imung manung sida share tawraga isa jingda awaba saruk yaba ngamdabana mafam sida isa tara humdoi gi imung manung na mama na mapana masena mandona kapibado madugi saruk to mama oibi koina mapam da saruk yazari asini maitai gi isa jing isu jing nupa jing se akoina moigi mapangan hapaga sarani man sara masarga makoigi thauna lingjen hapkani sini Center for Study of Social Exclusion and Inclusive Policy CSSEIP Manipur University amadi Aikak Thambal Mari College oinam sinduna National Education Policy NEP 2020 Opportunities Challenges and Way Forward Hiram Sida Nomagi Oiba Consultative Workshop ama ngasi Thambal Mari College oinam da pangthokre thorom aduda Dr. Damodar Nepram Director CSSEIP and Professor Department of Economics Manipur University na Chief Guest Professor KH Mohan Singh Principal Thambal Mari College oinam na tharomgi President oina saruk yaki Resource Person da Professor Irom Gambir Singh HOD English and Cultural Studies Manipur University President Mutana NEP 2020 and Indian Knowledge System haiba topic ta wangang ki aduga Professor CH Ibohol Meitei Department of Memes Manipur University na NEP 2020 Employability Entrepreneurship and Skill Development haiba topic ta amadi Dr. Chiam Bharat Singh Associate Professor CSSEIP Manipur University na Research Proposal haiba topic ta Resource Person oina wangang ki Workshop asigi Organizing Secretary Dr. L Balesor na Dokibada National Education Policy na piba fajaraba system mayam amalay aikoina Manipugi macha ama oina thainagi ahalsing na thambiramba aruba polamsing asi kadai da kari leibagi haina research tawraga national level amadi world gi thakta pothoktuna traditional gi potsak sing asigi kanaba mayam adu sak takpa ngamnaba NEP sigi matangda workshop ama tawkhre Manipur University gi scholars singna Hindi English amadi Sanskrit word sing asi Manipuri language ta tamnaba hotnabada English ki word ama maitelonda kari hairi scientific oiba word ama maitelonda kamaina handokani haiba asumna Manipuri language ta adum tamjaraga Manipuri language asi world da thakta pukhatnaba hotnabada National Education Policy na miyamda kanaba kaya piri kanaba sing asi lawminasi haiki ariba ansina thambiramba pot sing akoina kadaida kari leide ado masi national level da adagi world level da puthoga akoi maitei manipuri sida leiba akoi traditional ariba potchak sing sigi kanaba mayam do madu mayam da akoina saktak bangamna ba national education policy sigi matang da achowa workshop mayam matang mayam mamang tawre manipur Imphal West District ki tungan ba mafamdagi khangatlaba volunteer yankai henbana saruk yaduna numit 12 chethagadaba disaster management gi training program ama ngasidagi hawdokre training program adu Apadat Mitra scheme gi makhada National Disaster Management Authority na Department of Relief and Disaster Management amadi State Disaster Management Authority na sinduna pangthokpani SDRF ki office complex ta leba recreation hall da mari shuba batch oina pangthokpa training hawdopagi tharom aduda Imphal West District ki DC TH Kiran Kumar Relief and Disaster Management ki Director KG Daigong SDRF ki Commandant TH Disojit yauna maroi bami kyana saruk yaki training adugi matangda Relief and Disaster Management ki Director KG Daigong na training asi Apada Mitra scheme gi makhada lebak asigi mioi lak ama training pinaba paikhaliba sigi manungchana pangthokpani hojik Manipur gi oina su punna mioi changa henbada disaster management training asi pikre haiki training hawdokpa aduda saru yakiba Imphal West District ki DC KH Kiran Kumar na training fanglaba mioi singna training asida hairakpa mahi asi isa khak hairaga tokpagi mahutta isa gi yumda hallaga lekai da leiba mioi singdasu sandokpa changi amadi kanagumba awa ana tarakpa amadi kudongthiba ama mayok narakpada sangsinduna mateng pangbagi hainabi thamsi haiki
disaster thokpa matamda masisida moisina first responder oina masiga sikuma abda mitra scheme haibase koi masi yakanate ado project ku loina to khrabni ado koi manipur gidi koi Impal West ki oina masisina last batch 50 plus koi ngasi train tori masa koi for the benefit and for the welfare and for the entire state of Manipur. Manipurda housing thokliba irang asida lanjinarakuna relief camp da changjafam lawriba inmate chungda khudaki mateng pinaba pandamda Indian Red Cross Society IRCS Manipur State Branch na paikhatliba thorang multi-sectoral humanitarian assistance and coordination for conflict affected districts of Manipur was project ki makhada IRCS Manipur State Branch amadi IRCS Bisnupur District Branch na Bisnupur District ki Nambol Thanga amadi Kumbi asida hangba relief camp Nepal da Health Hygiene Kitchen Yentokre IRCS Manipur State Branch ki Chairman Narendra Ningomba Vice Chairman Dr. Laisram Manglem Treasurer Naroibam Premjit IRCS Bisnupur District Branch ki Vice Chairman Khangembam Lila Chandra Secretary Oriba Bisnupur District ki Coordinator Dr. Huidrom Roman Community Mobilizer Hemam Sotojit Amadi Atay Volunteer Singsu Saruk Yaki Thoromaduda Oinam Government Higher Secondary School Takmu Water Sports Complex Laisoi Moirang Kuno Mamang Sabal Mandop Karin Fabi Kongnang Makong Upper Primary School Kumbi Central High School Kumbi Awang High School Wangu Higher Secondary School Wangu Selungkong Upper Primary School Mapham Nipalda Hangliba Relief Camp Singda Health Hygiene Kit Sing Adu Yenthoki Lamlai Kendagi Manung Chana Leba Sabungkok Kunauda Yamna Thamoi Shokninga Oba Mongda Lekidraba Ningthauzam Ibomcha Elias Romeski Apokpa Apokpi gi mafamda ngasi like minded group LMG gi thaumisinga lupa lising nipan tengbangduna imung asigi awabada saruk yakre LMG Manipur gi Publicity Secretary Rakesh Nauremna luchingduna chatkiba ngasi gi tengbang khongchit aduda group asigi Secretary Ojit Sorokhaibam amadi group asigi members sing Kunjesor Mangsatabam Surendra Ningomba Sarat Pukhambam su saruk yaki lamdam masida thokliba irang asina maram oiraga nongada relief camp ta leiramba ibomcha Elias Romes layeng naba hidak gulli leinaba se leitabadagi break oil thaktuna mathanta suicide tawduna sijakibani Nungaitaba thaudo asida awaba nang hauriba imungda LMG Manipurna mateng pangladuna group asigi secretary Ojit Sorokhaibam na hai kuki militant singna ahingda nongmei kapsilakpa thaudokna maram oiraga lanjena duna nongada relief camp ta changjafam lawduna leiramba ningthauzam ibomcha Elias Romes masagi anaba amagidama hospital amada chatuna layeng chatharuraba matung anabadu Phanabagidama doctor na irakpa hidak sing lainaba sel leitabadagi awaba mayok naratuna khangba ngamdabadagi masa mathanta break oil thaktuna suicide tawduna leikidre tabada LMG Manipurna thamoi shokna nungaitaba fawki Manipur lengangna internet thingjinkiba manung oibana asigumba awabagi paw asi matam chana khangba ngamjakide karigumba internet hanglamba taragadi ibomchagi punsigi awaba wari thaudok social media gi khuthangda khanglamgani amadi mahakidama angamba mateng LMG na pangduna mahaki mamal yamlaba punsi kalamba yai thaudok asi khwaidagi laibak thiba thaudok amani fongdoki ngasi khongchat adugi manung channa handak laibak thiba thaudok amada mioi 13 gi mamal yamlaba punsi pikhamna kiba thaudok adubusu nungaitaba fongdokpaga lonena leikidraba thawai 13 gi mafamda group ki maikidagi awang pathakta ikai khumnaba utki Furuk Maselgi Marakta Lan Taubana Lamdam Adugi Chakhat Taurangda Tinthaba Amadi Misi Mina Thokpa Khaknatana Furuk Amatana Lan Aduda Mai Pakpa Haibadudi Fangbangam Maramasina State Asida Thokliba Kanglup Anigi Lan Asi Wari Chanaduna Warishil Proknaba Hotnabiu Haina Liangmai Baptist Churches Association gi Executive Secretary Reverend Sabon Jinang Thiumaina appeal tarokli Liangmai Christian Churches Manipur na senduna Lower Makhanda leiba Liangmai Baptist Center Church ta pangthokpa Liangmai Furup na Christian lining lorokpa chahi chama mapan surakpagi tharamda haikivani Manipur gi tongan afamda khundaba Liangmai Furup ki miyoi kayana saruk yaduna pangthokpa tharamadugi manung chana ningsing yumbi ama yungbagi mathakta
sobener amasu fonki thorom aduda Reverend Sabon Jinang na makha taraduna estate asida furup anigi marakta thokliba lan asigi seithing asi lamdam asida khundariba furup khuding maktasu fangli lonina lan asi makha tana chathaba tarabadi estate asigi chakhwat thorangda maning hanbagi mathakta furup animakta misimina toklagani lan maike animakta tungjaba amata leite haibasi khangbi-duna lan soknariba nakal anina wari shaduna athuba matamda warishil puraknaba hotnabiu haiki amaromda thorom adugi matangda Reverend asina liengmai furupna Christian lining lawrakpa chahi chama panchurakpagi thorom asina furup asigi miyamda henna chawkhatpa amadi isorbu thajabagi changsu hengat hallagani haiki tokpa ngamgani haina ai khalle aduna I repeat tawningbadi there will be no winner in this class ngamba hello kre khangatlaba sanarisina ngasi tang 6 tagina lakadoriba chahi lising ani kunmari ki January tang 8 phawba LB Stadium Hyderabad ta pangthokadoriba ATTWPF 11th National Championship 2023-24 da saru yagani haina All Manipur Traditional Belt Wrestling Association ki Secretary General Thorpa Chol amana fongdorakli ngasi Union Government na Parliament ta puthokiba Jammu and Kashmir ga mari leinaba bill ani gi matangda Union Home Minister Amit Shah na haikibada sanglaba chahi 63 masagi hak phangtraba singda achumba pinenaba bill ani asina pandam thamli Jammu and Kashmir Reservation Amendment Bill amadi Jammu and Kashmir Reorganization Amendment Bill gi matangda khanabada saru yaduna Amit Shah na mamingdi pandana Congress po honduna ngangki vote bank ki wafang khandana terrorism na maram oiraduna khongsaluraba Kashmir Pandit Jingda bill ani asina representation pigani Pakistan occupied Kashmir dagi labasingi damak assembly da seat ama pigani atopa bill amana Kashmir migrant community dagi miyoi ani assembly da nominate tawgani vote bank ki wakal khandana ahobadagi terrorism bu laksilam labadi Kashmir Pandit Jingna beli adubu thadopna chatlamloi khongsanba adubu thingbagi daita lawkhiba singdi England da nungaina matam lenki lising amaga chamapan marifugi matungda Jammu and Kashmir da terrorism gi hawlaki madu yamna kiningai amani lebak tu da leriba singna makhoi gi dama khanbiba kanasu leite haiba khanki the Jammu and Kashmir Reservation Amendment Bill 2023 na territory adugi Reservation Act pu amend taunaba amadi Jammu and Kashmir Reorganization Amendment Bill 2023 ki pandamna Kashmir migrant community dagi member ani assembly da Lieutenant Governor na nominate tawbagi power pibani haiki Telangana da Congress Legislative Party CLP gi luchingba oina A Revanth Reddy bu khankre mahangna Telangana gi ahanba Congress Chief Minister oiragani December tareta mahak CM oina wasak lawgani Congress Party ki poll observer singna pikhalakpa reporta Congress President Malik Arjun Kharge na ayaba piki A Revanth Reddy Kodangal Assembly Constitution dagi karakibani outgoing Chief Minister ke Chandrasekhar Rao di Kamar Reddy seta BJP mirep Katipali Venkataraman Reddy gi khutta maiti ki Revanth Reddy bu CLP gi luchingba khanbagi wafam adu New Delhi da pangthokpa press conference amada laukthokibani haina All India Congress Committee General Secretary KC Venugopal na fongdoki Tamil Nadu ki Chief Minister MK Stalin na Prime Minister Narendra Modi da cyclone Michong na chayol asigi anganbada thohaningdaba amang atasing adu Thokan kiba amang atasing adu semjin sajinaba khudaki oiba lupa crore 5,000 ga humfu pibinaba ngarang leya popunamita chithi ikre haina media da fongdokre government na thokpa chol amagi matung ina Chief Minister na Prime Minister da ikiba chithi dugi warol da cyclone Michong na maram oiraduna mamangda amukta thokidriba mawngda Chennai Tiruvallur Kanchipuram amashung Chengalpattu da nong haithakibagi warol paladuna district mari asigi lambi thong lanayum kai amashung atai infrastructure sing amang ata thohan kibagi semjin sajinabagi khudaki oiba interim relief lupa crore 5,000 humfu pibinaba haijaki haiki
Chief Minister na amangata thokibasing asigi matangda assessment tawba hawkre amadi ahenba fan pibinabagi namakta detail report chem sabasu loire union government ki team ama thabirakuna ichawna sokhalaba mafam seng inspection tawbinabasu haijakre haina media da phongdokre hairi Chirapur Young Sporting Association CYSA Khangabok na sillaga haukiba November kundagi hauna CYDA lampak Khangabokta punna team nipana saru yaduna chatharakiba taretchuba Open Khangabok Inter-Village Sevens aside CYSA Trophy 2023 ki winner Yumbu CYSA na oikre trophy asigi ngasi chanakiba final match ta Yumbu CYSA na KJFC bu yamna laktuna goal manga amada maithiba piram laga trophy asigi mapu oikibani winner oikrba CYSA gi goal sing adu Roland na goal ani Vicky Rakesh amasung Sana na goal amamam chanki aduga runners up ta hauraba KJFC gi amatangaraba goal aduna homer na chanki trophy asigi best player na KJFC gi Avinash na taki best goalkeeper na YSA gi N nungshiba maitaina top scorer amasung best defender na mathangsina CYSA gi Y Roland amasung E sakhenbana taki ngasigi final match aduda third IRB Khangaboki CEO Sarangtem Hemantana chief guest amasung Khangabo Higher Secondary School gi principal Khundrakpam Radamani na president oina saru yabaga loina tongan ba masak naiba mioisingna guest of honor sing oina saru yaki ngasigi final match adugia mailena Khangabok Chirapur lekai dagi saknai rabi sanaroi thoksom jamuna apokpa naran singbo CYSA gi maiki dagi achamba kudol tamduna harau taramna oki Arabida Maruba Pau Amukhana Parliament Famda Manipur gi hauzik oriba issue sing pukhatuna khananenaba Manipur gi MP ahumna singadabani haina MPCC gi president K Megatandrana phongdokre Kuki militant sing na tamthina happy khraba maitei athoba tarahum doi mafamda ikai khumda utpagi thoram pangthoknakre Numitra ni thoni chathagadaba disaster management program ama ngasidagi hawdokre Lunena Jammu and Kashmir Reservation Amendment Bill amadi Jammu and Kashmir Reorganization Amendment Bill anina sayi humputara masagi hak phanglaktrabasingda achumba pinenaba pandam thamni haina Home Minister Amit Shah na haikre Masigidi image paudam pijaba matang asida loishinjare mityeng tabiribasingbu amukahana kurumjari